Lamdam asigi naat amasung chatnabi ga shagonnarina tongan-tonganba thabak thoramsingda changdaba yadaba potlam ama oina leiraklaba Senjeng Senthak shenga asi GI tag Louduna Kannaba Hotnari haina Directorate of Handloom and Textiles ki Director K Lamlee Kamei na phongdorakli Motua Museum Imphal sinduna Lamfelda Labour Directorate of Handloom and Textile Conference Hall da pangthokhiba Bell Metal Crafts in Manipur haina mingthonba Motua Bahadur na iba larik ama phongdokpagi thauramda wafam ase phongdokladuna mahakna hai Manipurda thodok wathok kaya thokpada maihorol-dagi soifadana changdaba yadaba potlam kaya marum leire potlam sing adugi manungda Senjeng Senthak Sengga asiso amane Senthak Sengga ase haujek GI tag launaba department gi maikaidagi akanbak mawongda honare masigi makha tarakpada aikhoigi oina leijariba konli kaya asiso GI tag chansinduna manghigadabadagi kalhongnaba honare Khongthang asigi sarugama oina ngasi phongliba lairik asina kanaba kaya piragane thauram asida saruk yariba textiles ka mari leinaba miyoi singnaso mangsilaklaba potlam sing asi fida mayek oina haktuna puthoklabade potlam sing asi kanbada ajobo mating oibata natana handloom amasung handicraft ka mari leinaba anoba pothok kaya puthokpa ngamgane ngasigi thauram aduda saruk yakhiba department asigi joint director ejitena hai Lamdam asida soifadana changba potlam kaya mapal Manipuri lakpa pot singna mahut silakliba se laibok thibane adubu ngasi fawba mahut sinba ngamduna lairiba potlam sing asigi pothok hengat hanbagi tangai fadaba lay pothok hengat hanba asida department gi maikaidagi su angamba mating pangnaba matam pumnamakta sem saduna lairi haina so mahakna makhata ke Ngasigi thauramadu craft ki lamda state award fanglaba ahibang professor NID ki designer Sukumar Haubam amade ngasi phongliba lairik asigi ayiba Mutua Bahadur so sarukya khe Asoba Kannaba amadi phangani haibasi lairik sidgi ai asamal ai lejai adora ngasi ekoina specially cluster singi jaga da lairiba ko textile designer sing su ngasi si baton tawribasi kai gidro haibabu ngasi puthoiba lairik sida yawriba mayek sing ngasi isai cluster da masi handicraft ki poli ki bell metal yawriba mayek sing che pi oina onthoro kanadi masi handicraft ki masak ki su pi su ani bak cha manana pong manana masi popular si lakpi yagani haibagi pandamdu da designer sing su ngasi si baton tawbani aduna lari amam phangi basina maram oirakanda masi mayek sing ngasi isai cluster da isai ki pisabi singdo da masi tanarakanda mayek thokpa phajaba pi amam sak taragadi matung manau da anauba cluster puding ge anauba pi tonga makhan ge pi aduga itias ka sagondarapa pi mayama puthoni habi asasi loina thamjabani mapan gi market na capture tawgiba koigi lamdam sida sajaba posak mayam la chi su yawi hari posak singa se akoina amuk hana market se capture toba dominate toba ma changi masi changno hona bada matam ga chana ba khuchu khulai matam ga chana ba koigi thabak subam matam ga chana na madugi matam gi value khangna thabak subiba hojikta haiduna koi lamdam se thabak subagi habit laite time matam value khangde wa culture laite habi se chinda da koi nam ngang bani thabak to onthok pa se koi pa ngamdabagi habit lama lai se sendokpa matam ore habi se ai hajaningi